Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Rajagi Mantri Mandal gi mifam haujik Chandel jila da pangthokli Mukhi Mantri na mafam aduda tongan chakot thorangi project sing sangagani amasung jatra hungani Congress lusingba Rahul Gandhi gi Bharat Joro Nyay Yatra haujik ngaki mamangda Kangpokpi jila lanthokre Humbudra Toksoba Lanmi gi numit ngasi leibak asigi mafam kya da pangthokli amasung lorok kumai matung leibak asigi mafam kya da tongan mamong da pangthoknari Rashtrapati Pradhan Mantri yauna lusingba kya na yapa paujel pirakli Chandel jila da paikakadaba tongan ba project sing sangaba amadi uroi uyung tamnabagidamak Mukhyamantri Nongthomam Biren Singh Chandel jila da thungkre jila da hek thunglabada harauk tayamna Chonu Jurei amasung Langkang Naga tribe singna harauk tayamna lambi da oki miyamna thoroktuna lambi da mahakpu opirambada nungaiba phongdoloduna Mukhyamantri na hai Chandel jila gi miyamna uliba minungsi asi pungning thawganingai ni aikhoi amata oina punna chatminariba lambi asida Chandel jila bu hena chakotpa nungai yapaba oina ba hotna minarsi hari Mukhyamantri Nongthomam Biren sababati oiduna Chandel gi Deputy Commissioner Office ta Rajagi Mantri Mandal gi mifam haujik pangthokli mifam asigi tungda Mukhyamantri na Chandel jila laiba Sports Complex ki phibam su yengsingani amadi jila asigi Mantri Panthada laiba Model Residential School da miyangi mifam amada saruk yagani masigi matang da paudam ama Mukhyamantri Nongthomam Biren ngasi ayuk Chandel jila hek yaubaga Chandel DC Complex ta cabinet mifam pangthoktuna agenda kaya maruki mathakta khanari Sri Biren Chandel jila gi khungchatta lakpada lambida tongan ba furuki miyoi singna makhoi gi oiba fajarba nat ki fijol sing setuna Mukhyamantri bu harau tayam na uki cabinet mifam loiraba matungda District Sports Complex Chandel da chattuna madugi fibam Mukhyamantri na yingshingani tungda jila sigi Mantri Panthada leiba Model Residential School da miyam gi mifam ama pangthokani loinana tongan ba project kaya sangagani kharagina jatra hungani hojik miyam gi mifam pangthokphamda Mukhyamantri lakpa miyam khaurangna ngaiduna leire Akaswani Imphal gi pawgi damakta Chandel jagi waikhom chitadani ga loinana moyon Congress Dorolgi Bharat Joro Nyay Yatra Housing Haki Mamangda Kangpokpi da Tungkre Kongsat Adala Lambi gi Nak Eta Miyoi Kyana Shri Rahul Gandhi bu taram na oki Kangpokpi gi Thomas Ground da miyangi iba mifam pangtholba matung Senapati da su miyangi mifam na saruk yagani amasung atay mafam singda ngayang hak panduna miyang gasu wari sanagani kilometer lising taruk chatret rom sangba numit humpu taruk ni changna lebak asigi raija tara mangagi jila sama tara phauduna chatliba Bharat Joro Nyay Yatra asi ngarang Thawbal jila gi khongjom dagi AICC gi president Malik Arjun Kharge na lamthaki bani ngarang ahing Imphal West ki sekmai da yarik laba matung ngasi angan badigi mahaki khongsat makha chathaki bani hiram masigi matangda paudam ama Congress ki Bharat Joro Nyay Yatra ngasi party asigi luchingba Rahul Gandhi na luchingduna sekmaidigi Kangpokpi jila yorakre mahakpo miyamna Kangpokpi gi gamgiphai gateway taramna oklaba matung makha motbung amasung kethemanbi desu taramna okhi nakki oiba firol setuna lambida miyamna yatra asibu amadi Rahul Gandhi pu thagatuna khollau kaya laukhi Gamgiphai dagi laklaga Kangpokpi Thomas Grounda miyamgi mifamda Rahul Gandhi na wangangki Villager singna nat ki shawl suit Congress leader asida khudol tamki Hojik Manipur gi oiriba Santi Raksha gi fibam amadi Kangpokpi asi buffer zone oibana cultural items di tokhidre mahaki khongchat asiga mari leinana security force na akanba cheksin thorang related lokhatkhi Akaswani Imphal gi pawgidama Kangpokpi dagi bagunay singsit Indian Reserve Battalion IRB gi nauna khalaba tara amasung tara mathoi suba battalion gi personal singi training thasi gi tara ni pandegi Asangli Jorhat ki Dergaon da leiba Lachit Borfukan Police Academy da training da hauragani masigi damak Manipur gi personal listing ama chatret kunmari Imphal gi Bir Tikenji International Airport gi ngasi khongsankre
Personnel sing adu ngasi ayuk pung tarada Indian Air Force ki C-130 aircraft anida pukibani. Jorhat chathagadriba training program aduda commanding officer level gi officer ani amasung training ustad kuntaruk loinaki. Tabiriba pawasi Akas Bani Imphal degini. Lanmigi numit ngasi lebak asigi mafam kaya da pangthokli numit asi Bharat na British tagi ningkha tamlaba matung Bharat macha ama oina ihan hana Lanmigi Commander in Chief Field Marshal M Karyapana ingkum jalising ama chamapan nifu mapanda Lanmigi charge asi khusinarakpa numipu ningsingbo oina sahi kudingi ngasigi numit asida pangthokpani numit asigi saruk ama oina Bharat Lanmi Annual Parade Lucknow da haujik pangthokli Humudra taruk suba Lanmigi numit asida Chief of Army Staff General Manoj Pandey na thauna pharba Lanmi singda Sena medal piduna ikai kumnaba utkre Uttar Pradesh ki Lucknow da pangthokpa tharom amada mana asi makoina jati asigi dama kathokpaga loina uliba thauna adugi dama sakhangbo oina pibani Numit asina lakpada Rashtrapati Draupadi Murmu, Uparashtrapati Jagdeep Dhankar, Pradhan Mantri Narendra Modi amadi atei lusingba kyana Lanmi singi mafamda ikai kumnaba amadi yaipa paujel pirakli. Lanmi gi numina lakpada Mukhya Mantri Nongthomam Birena lebak asigi thauna pharba Lanmi singda tawbimal khangba ulakli. Makoi gi thauna phaba kathokpa amadi mathok da puning changbu Mukhya Mantri na ikai kumnaba ulakli. Makar Sankranti na lakpada Mukhya Mantri Nongthomam Birena Raija sigi miyamda yaipa paujel pirakli kumaya sina mipung kudimakta harauk tayamba nungaya phaba purakpa oirasnu hairi Pongal amasung Maga Bihu na lakpada miyamda maruina laumi singda Forest amasung Environment Mantri Thongam Bisujina yaipa paujel pirakli paujel lamada mahang hai kumaya sina makoi gi punsida nungaya phaba purakpa oirasnu Rashtrapati Draupadi Murmu, Uparashtrapati Jagdeep Dhankar, Pradhan Mantri Narendra Modi na Pongal amasung Maga Bihu na lakpada yaipa paujel pirakli. Bogali Bihu amasung Maghor Domahi haina ju khangnaba Maga Bihu Assam da ngasi paksana pangthokli. Kumai asi sahi haurpaki ahanba kumaini masina sahi asigi lemhoriba matam singda wata padaba ohennabagi damak isorgi mafamda thongni jagani. Amatto oina punna samin thaminaba numidangi matamda mai haugatuna harau kumai pangthokpuna kumai asigi mapung oiba saktam oiri. Kumai asi Tamil Nadu da Pongal haina pangthokli Punjab tana Lori haina amadi awang barki mafam kayadana Makar Sankranti haina pangthokli. Pradhan Mantri Narendra Modi na housing haki matungda video conferencing ki kutangda Pradhan Mantri Janjatiya Adivasi Nyay Maha Abhiyan PM Janman ki kutangda Pradhan Mantri Awas Yojana ki beneficiary lakh amarongi da ahanba installment ki senpam sing kusinaragani thorom asiga mari lenana Pradhan Mantri na PM Janman ki beneficiary singasu wari sanagani khwaidigi tungda lepliba mioi phawda sakti pinaba pandamda particularly vulnerable tribal groups singi selthum amasung samaj ki phibam phaganaba pandamda mamang sahigi November da PM Janman hogdokibani lupa koti lising kunmari budget haptuna hogdokiba PM Janman na mantraloi mapan gi khutangda maruiba lam tara mathoida ahenba miyeng changri masina particularly vulnerable tribal groups singi selthum amasung samaj ki phibam phaganaba maruina thaknaba aphaba ising yumlei kare Sel, Shiksha, Machiyoba Chinjak, Electricity, Lambitong, Telecom ki khudong saba phanganhabagi damakta paikat pani. Kendra ki Griha Mantri Amit Shah na cooperative entities singi marakta matiang pangba hengat anabagi damakta ngasi pilot project hogdok lagani. Mantri na numin asiga mari lena na cooperative ki lamda paika kadaba tongan-tongan ba sakot thorangi project singi jatra hungani. Pilot project asi ahanbo ina Gujarat State Cooperative Bank na hogdok kibani. Raija dugi jila asida project adu mai pang na paikat kraba matung ngasi lebak sin batung bada project asi hogdok kadori bani. Thorom dugi manung channa Banas Diary ki anoba project sing hogdokani ngasi atheng bada Griha Mantri na Gandhinagar gi Rashtriya Baksa University da pangtokpa thorom amada National Security amasung Police ka mari lenaba project sing leibak miyamda kathokani. Rashtrapati Draupadi Murmu gi numit humni gi Assam amasung Meghalaya khongsak ngasidagi haure maki khongsak ki ahoba numita Rashtrapati na Turada leiba PA Sangma Stadium da Meghalaya Games hogdokani. Aroibada maroiba pau Raija gi Mantri Mandal gi mifam ahujik Chandel jila da pangthokli Mukhya Mantri na mafam aduda tongan-tongan ba sakot thorangi project sing sangagani amasung jatra hungani Congress lusingba Rahul Gandhi gi Bharat Joro Nyaya Yatra housing haki mamangda Kangpopi jila lantokre humudra tok suba lanmi gi numit ngasi lebak asigi mafam kya da pangthokli amasung lorong matung kumai lebak asigi mafam kya da tongan-tongan ba mawong da pangthoknari Rashtrapati Pradhan Mantri yauna lusingba kya na yepa baujel pirakni pau loijare